Ma'am, ngasidi topic ama am pur lecture ko hadi ngasigi topic si su nahan aina vastu gi hakibado adugi makhatar ko oina ko vastu gi dang sai gi hadi yum gi kai gi budi ma'am ama su khangbiramani aduga hadi hai sudum hai aduda si thamaga si phani somda si thamaga si phani khoni haibna chingba adum ma'am do ko adu ngasigi sina mu hadi lam gi matang do ina tause ba lam gi matang da haraga di plot haina harasna ko hadi aigi lam leibak plot aina plot no boma leye plot no boma lady do da hadi kamaina check tawgada ge ko hadi ka ishana check tawjaba yaba mong da ai share tawjarake ko adonga sai ai kaino samna soil testing vastu na hire se ba topic se sam na hire ba da ko hadi soil testing vastu na hire gadi aina yum shaga doriba leibak to hadi kamaina tawge adugi test kamaina tawba yaga da ge khot ka da ge have na chingba dum mayam do ni ko treatment macha budi lay ko adu scientifically di proof di yam ka hena dumaina lay budi na te ko hadi shi thamaga heta adu tawne tar so khara tawba ya ba khara so edu dum share taw jarake ko hadi believe tawba do ne koina darkar yam oiri di ko believe to masu lay re adu hoi science lom da su katang keno thaja da basu ya de ko hadi nga sai hadi e shi je nga sai gi lam sunga ya da bu da ai shi gi sigi lai shima thammo sin thammo harag he ta adu da work taw da basu na te ko adu hadi kamai taw ga da ge ha ba do adu gi matang da mating ai share taw jarake ko soil testing harabani na hadi khwai ahan ba da ai gi plot tu da chat pa ama de darkar oire na ko plot tu da chat laga kamai na taw ga da ge ha ba do adu gi matang do oi do ni ko adu already yum saraga khola lai ba khopa ngai da su lai na ko check taw bi su taw bi ko dum ai gi lai ba lam du da hadi kamaina tawraga ishana sum kani practical tawbagi type to dum leina ko admain hape tawraga yingmya se ko hadi kai no haiba do ko dum khata ba dum ai matik share tawjaraga video se matik oina shoot tawbani koina plot ki vastu oina haira banina aina hojik leiriba jaga haina haira se ko ai leiriba hingon do kamain tawraga yenga dage ko kadage ko hadi construction Houndri da haipetang ishana chet to se badum haidi aina somda haijari ba se ai knowledge ki matung in ko haijari ishana dum hadi tai kem to do bida haipetang tester ga yeng se ko kamaina to ga da no hai kan se dang sai gi ai gi plot se ko ai gi plot se da tawthok se ba tawthok pa haraga di hole line harsne kom macha pit hole line har se haidi kom macha ma tawtho se ba kom macha se kam lu na taw ga da gi khot ka da gen hai kan se da inchi trim pan ko inchi trim pan de na kun manga kun thra phaw to maina tawthok pyo ko haidi inchi apoi na dum hai patang scale ama ka yama na traga rod ama ka yama lawraga haidi measure tawraga haidi rod haraga di senchi bu haidi measurement ama tawraga adu si do taw bu yengani na kon trim pan kaino ai se hai do ko trim pan de na haidi dum kun manga kun thra sai bu tawthok piro ko tawthoga ngasai gi leibak si loi tawthoni ba keno tawraga lawthoga thamme da na ko aduga kamaina tawga da ge hai kan sida amuka hapjan doi ne bang sai gi tawthokri ba leibak akoi gi se ko ngasai leibak si loi na akoi na kom ma tawthok ma da na kom doi tholak pa leibak to side ama da tham doi ne na ko adugi thammi ba leibak to haidi tawthoga thambiro tawthoga thambiraga amuk hapjan doi ne bang ngasai gi kai akoi gi kom macha ma ina tawri do ko hapjan ba matamda leibak se koina zum sana matamda angang oin da sele na ko haji leibak ka khotlaga sana kana amu hapjan kan da hek leibak to he kuthagi ba shawi na traga wangkhala leiba shawi na traga chang ama du main leiba shawi na ko wangkhala ga dinga sai haji kom du da nga sai kom ni na ko se leibak hapjan nga wangkhala leba wangkhala ga definitely haji nga sai gi ai plot se yam phaba oina oi do ne ba adu da koina believe tawna ri se ko chang amada leide na khala se ba chang amda leraga dum moderate hai tar ko dum hadi okay type ne ba dum aduga pura kutharaga leraga di phatte ba ko kutharaga leiraga di hadi kitang obstacles lak point oi ba dugi matang da su ko adu ngasai gi hadi kutharaga leiram ni na hadi kamai tor ai di kuthara ler kitang isha se da doubt ma di leijana ni na ko hadi kuthara leibani na hadi pot se khara phan ba na tra kamai tor phan da ge treatment haira se na tra remedies haira se hoi like khoram thokpa khopa dum definitely dum tongnari nga tane hadi lam ma yum ma sadringa da like khoram thoktana khotana dum ba hadi samna have that lebaki puja gum ba tokthokpi ba khotok ba dum mai toraga dum ma su leire ko aduga atai metal kind of haras ne ko metal se hadi nga sai gi ai jaga mari se ko jaga mari se da hadi karam metal kind of haraga di mamang lom da na ko mamang haraga di east da na ko east se numit ka relate oi bani na hadi copper gi pot macha ma hai tar ko adum thoina vastu gi pot macha item na traga to icham chamba copper gi pot ama kai ama mai tar ga hadi phum su ya ba dum hadi ai gi mapa do da ko nga sai gi mamang da na kaino le na ko kori le na ko aduga akoi gi south direction and hars ne ko south da na ko gi makha rom da na yot se phai ko yot ama ko adu kamai na to ga dam no du hai jara ke ko
ꯈ꯭ꯋꯥꯏ ꯃꯃꯥꯡꯗꯅ ꯂꯩꯔꯦ ꯀꯣꯄꯔ ꯂꯩꯔꯦ ꯁꯣꯝꯗꯅ ꯌꯣꯠ ꯂꯩꯔꯦ ꯃꯅꯤꯡꯗꯅꯀꯣ ꯂꯦꯠ ꯃꯤꯁꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯂꯦꯠꯁꯦ ꯃꯤꯁꯤꯒꯨꯝꯕ ꯍꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯁꯤ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯂꯦꯠꯁꯦꯀꯣ ꯂꯦꯠ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯇꯅꯀꯣ ꯑꯋꯥꯡꯅꯤꯀꯣ ꯁꯣꯝ ꯁꯥꯏꯗꯇ ꯑꯩꯅ ꯈꯨꯠ ꯊꯤꯟꯖꯩꯁꯦꯀꯣ ꯑꯋꯥꯡꯂꯣꯝ ꯁꯥꯏꯗꯇꯅ ꯍꯥꯏꯗꯤ ꯁꯤꯜꯚꯔ ꯀꯣ ꯆꯥꯟꯗꯤ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯌꯥꯏ ꯍꯥꯏꯔꯁꯤꯅꯀꯣ ꯃꯌꯥꯏ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗ ꯋꯥꯁꯇꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯤ ꯃꯇꯝꯗ ꯍꯥꯏꯗꯤ ꯕ꯭ꯔꯍꯝꯁꯇꯥꯟ ꯍꯥꯏꯕꯗꯣ ꯁꯨꯗꯔꯁꯟ ꯆꯀ꯭ꯔ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯌꯥꯏ ꯉꯁꯥꯏ ꯄ꯭ꯂꯣꯠꯀꯤ ꯃꯌꯥꯏ ꯑꯣꯏꯔꯅꯤ ꯄ꯭ꯂꯣꯠꯀꯤ ꯃꯌꯥꯏꯁꯦ ꯁꯅꯥ ꯃꯃꯤꯡꯒꯤ ꯑꯣꯏꯅꯅꯤꯀꯣ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯀꯣꯄꯔꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯆꯥꯎꯕ ꯂꯩꯕꯤꯒꯨꯝꯕ ꯁꯅꯥꯗꯗꯤ ꯍꯥꯏꯗꯤ ꯑꯆꯧꯕꯒꯨꯝꯕ ꯂꯩꯕꯗꯤ ꯁꯅꯥ ꯍꯥꯏꯗꯤ ꯈꯤꯇꯪ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯆꯥ ꯑꯃ ꯀꯩ ꯀꯟꯇꯦꯅꯔ ꯗꯥꯏꯔꯦꯛ ꯂꯩꯕꯥꯛꯇ ꯐꯨꯝꯖꯟꯕ ꯅꯠꯇꯕꯀꯣ ꯀꯟꯇꯦꯅꯔ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯦꯅꯀꯣ ꯑꯦꯅꯤ ꯀꯟꯇꯦꯅꯔ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯀꯟꯇꯦꯅꯔ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯟꯇꯦꯅꯔ ꯑꯣꯏꯒꯦꯔꯥꯀꯣ ꯑꯗꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯎꯒꯤ ꯀꯟꯇꯦꯅꯔꯒꯨꯝꯕ ꯑꯣꯏꯅ ꯇꯧꯕꯤꯌꯣꯀꯣ ꯌꯥꯔꯒꯗꯤ ꯎꯒꯤ ꯀꯟꯇꯦꯅꯔꯁꯤꯗ ꯍꯥꯞꯄꯒ ꯃꯥꯏ ꯖꯒꯥꯁꯤꯗ ꯁꯤ ꯐꯨꯝꯕꯒꯤ ꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯆꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯐꯔꯁ ꯑꯣꯞꯁꯟ ko sisina ꯐꯥꯔꯁꯇ ꯑꯗꯨꯗꯨꯃ ꯂꯩꯈ꯭ꯔꯦꯀꯣ ꯁꯦꯀꯦꯟꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ ꯁꯦꯀꯦꯟꯗ ꯑꯃꯨꯛ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤ ꯑꯃꯨꯛ ꯅꯩꯅꯔꯁꯦ ꯄꯣꯠ ꯃꯌꯥꯝꯁꯦ ꯄ꯭ꯂꯣꯠꯁꯦꯀꯣ ꯄ꯭ꯂꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯩꯕ ꯃꯇꯝꯗ ꯈꯥꯂꯤ ꯄ꯭ꯂꯣꯠ ꯂꯩꯕ ꯃꯇꯝꯗ ꯉꯁꯥꯏ ꯈꯥꯂꯤ ꯄ꯭ꯂꯣꯠꯁꯤꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤꯅ ꯐꯠꯇ ꯍꯥꯎꯊꯤ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯍꯨꯟꯗꯣꯛꯄꯒꯤ ꯃꯣꯠꯂꯒ ꯂꯩꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯗꯒꯤ ꯒꯥꯔꯕꯦꯖ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯇꯧꯕꯩꯗꯃꯛꯇ ꯉꯁꯥꯏ ꯀꯩꯅꯣꯗ ꯂꯝꯗꯣ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯕ ꯑꯣꯏꯅ ꯋꯦꯁ ꯑꯣꯏꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯐꯕ ꯂꯝ ꯑꯃꯁꯨ ꯍꯥꯏꯗꯤ ꯐꯠꯇꯕ ꯑꯗꯨꯝ ꯍꯥꯞꯆꯜꯂ ꯂꯩꯔꯒꯗꯤ ꯐꯠꯂꯛꯇꯦꯅꯀꯣ ꯑꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯋꯥꯁꯇꯨ ꯑꯩ ꯍꯥꯏꯔꯒꯗꯤ ꯏꯠꯁ ꯑꯣꯜ ꯑꯕꯥꯎꯠ ꯁꯥꯏꯟꯁꯅꯤꯅꯀꯣ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒꯗꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯦꯗꯅꯀꯣ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯒ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤ ꯁꯅꯥꯎꯁꯦ ꯍꯥꯏꯗꯤ ꯍꯞꯇꯥꯃꯨꯛ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯀꯩꯃꯨꯛ ꯁꯪꯒꯣꯟ ꯑꯃ ꯁꯥꯔꯒ ꯊꯝꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯁꯤ ꯈꯤꯇꯪ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯗꯇꯤ ꯑꯣꯏꯅ ꯀꯗꯥꯏꯗ ꯁꯟ ꯂꯧꯔꯨꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯅꯠꯇ꯭ꯔꯒꯁꯨ ꯑꯃꯨꯛ ꯂꯩꯅꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯁꯦꯡꯗꯣꯛꯈꯤꯕ ꯈꯣꯠꯇꯣꯛꯈꯤꯕ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯐꯠꯇꯥꯎꯗꯤ ꯀꯩꯅꯣꯗ ꯂꯝꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯌꯨꯝ ꯁꯥꯗꯣꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕꯥꯛꯇꯣ ꯑꯗꯨꯝ ꯄꯪꯉꯩꯗ ꯍꯩꯖꯜꯂ ꯈꯣꯠꯆꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯟꯅꯒꯤ ꯐꯠꯇꯥꯎꯗꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀ꯭ꯂꯦꯟꯁ ꯇꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯥꯏ ꯀꯨꯊꯔꯤꯕ ꯖꯒꯥ ꯀꯔꯤ ꯀꯔꯥ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯗ ꯍꯥꯏꯗꯤ ꯁꯣꯏꯜ ꯑꯐꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯀꯣ ꯁꯣꯏꯜ ꯑꯐꯕ ꯍꯥꯞꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯕꯀꯣ ꯁꯟꯊꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯪꯒꯥꯕꯗꯕꯨ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯊꯣꯡꯗꯒ ꯅꯞꯇꯔ ꯑꯃ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦꯀꯣ ꯁꯤꯗ ꯀꯩꯅꯣ ꯇꯧꯕꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯣꯖꯤꯛ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯟꯊꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯟꯊꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯄꯨꯜꯂꯒ ꯊꯝꯕꯤꯕꯗꯣ ꯏꯟꯗꯁꯇ꯭ꯔꯤ ꯇꯧꯗꯣꯏꯅꯦ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯒꯤ ꯁꯥꯏꯠ ꯑꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯪꯒꯣꯜ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯁꯥꯔꯒ ꯑꯗꯨꯝ ꯊꯝꯕꯤꯔꯁꯨ ꯌꯥꯏꯑꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯣ ꯉꯁꯥꯏꯅ ꯍꯥꯏꯁꯦ ꯁꯟꯊꯤ ꯑꯀꯪꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯒ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯏꯗꯤ ꯐꯖꯅꯒ ꯇꯩꯊꯣꯛꯄꯤꯕ ꯑꯗꯨꯒ ꯐꯖꯅ ꯀꯪꯍꯟꯕ ꯑꯗꯨꯒꯤ ꯄꯥꯔꯠꯇꯨꯃꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯚꯨꯃꯤ ꯄꯨꯖꯥꯒ ꯍꯥꯏꯁꯦ ꯂꯥꯏ ꯈꯨꯔꯝꯕꯗꯣ ꯂꯝꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯂꯝꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯑꯃꯈꯛꯇꯪꯒ ꯍꯥꯏꯖꯔꯝꯒꯦꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯂꯣꯠꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯑꯗꯣ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯀꯨꯊꯔꯒ ꯂꯩꯌꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯂꯝꯗꯣ ꯈꯔ ꯐꯠꯇꯦ ꯈꯣꯠꯇꯦ ꯁꯣꯏꯜ ꯇꯦꯁꯇꯤꯡ ꯀꯥꯏ ꯍꯥꯏꯔ ꯁꯣꯏꯜꯁꯦ ꯑꯩꯈꯣꯏꯅ ꯃꯅꯝ ꯅꯝꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯅꯝ ꯇꯁꯦꯡꯅ ꯂꯩꯕꯥꯛꯀꯤ ꯃꯅꯝꯒ ꯅꯝꯃꯒꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯣꯉꯥꯟꯅ ꯂꯩꯕꯥꯛꯀꯤ ꯃꯅꯝ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯅꯠꯇꯕꯤꯗ ꯅꯝꯊꯤꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯀꯩꯅꯣ ꯃꯅꯝ ꯑꯃꯁꯨ ꯑꯗꯨꯝ ꯆꯦꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯄꯨꯝ ꯑꯔꯥꯛꯀꯤ ꯃꯅꯝꯒꯨꯝꯕ ꯅꯝꯕꯁꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯅꯝꯗꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅꯀꯣ ꯉꯁꯥꯏꯒꯤ ꯋꯥꯁꯇꯨꯒꯤ ꯁꯣꯏꯜ ꯇꯦꯁꯇꯤꯡ ꯇꯧꯔꯛꯄ ꯈꯣꯠꯄ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯆꯝ ꯆꯝꯕ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯃꯅꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯅꯝꯕ ꯈꯣꯠꯄ ꯑꯗꯨꯗꯩ ꯉꯁꯥꯏꯒꯤ ꯐꯠꯇ꯭ꯔꯤꯅꯤꯅ ꯂꯩꯕꯥꯛꯇꯣ ꯐꯠꯇꯕꯅꯤ나 ꯑꯗꯨ ꯉꯁꯥꯏꯒꯤ ꯂꯥꯁꯇ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯒꯦꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯄꯥꯝꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝ ꯊꯥꯕꯁꯦ ꯑꯃꯈꯛ ꯍꯥꯏꯗꯤ ꯁꯤꯗꯁꯨ ꯌꯥꯝ ꯐꯩꯀꯣ ꯄꯥꯝꯕꯤ ꯊꯥꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯑꯩꯅ elements ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯗꯤꯔꯦꯛꯁꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ elementsꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯒꯤ ꯑꯃꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯇꯦꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯦꯁ ꯇꯧꯕꯤꯔꯣꯕ ꯍꯥꯏꯗꯤ ꯀꯣꯝ ꯑꯃ ꯊꯣꯛꯄꯤꯔꯣ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯂꯩꯕꯥꯛꯇꯣ ꯂꯧꯊꯣꯛꯑꯒ ꯍꯥꯏꯗꯤ ꯏꯀ꯭ꯋꯦꯜ ꯀꯩꯅꯣꯗ ꯂꯩꯕ꯭ꯔꯥ ꯁꯔꯐꯦꯁꯇ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯣꯡꯈꯠ ꯂꯩꯔꯒ ꯌꯥꯝ ꯐꯔꯦ ꯁꯔꯐꯦꯁꯇ ꯂꯩꯔꯒꯅ ꯌꯥꯝ ꯐꯔꯦ ꯈꯔ ꯀꯨꯊꯔꯒꯗꯤ ꯀꯩꯅꯣ ꯇꯧ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯀ꯭रिꯌꯦꯠ ꯇꯧꯒꯅꯤ ꯍꯥꯏ ꯀꯨꯊꯔꯒ ꯂꯩꯕꯩꯗꯃꯛꯇꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯔꯦꯃꯤꯗꯤꯁ ꯃꯆꯥ ꯍꯥꯏꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯔꯨꯕꯗꯤ ꯑꯣꯏꯗꯕꯅꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯥꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯗ꯭ꯔꯗꯤ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯈꯪ ꯍꯩꯕ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯩꯕꯨꯗꯤ ꯂꯩꯔꯤꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯇꯥꯛꯆꯕꯁꯤꯁꯨ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯇꯥꯛꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯁꯣꯏꯜ ꯇꯦꯁꯇꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯆꯥ ꯃꯁꯨꯀꯣ ꯇꯧꯕ ꯌꯥꯕ ꯈꯣꯠꯄ ꯌꯥꯕꯀꯣ ꯏꯁꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯨꯗ꯭ꯔꯒꯁꯨ ꯑꯦꯛꯁꯄꯔꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯩꯅꯀꯣ ꯐꯔꯛ ꯇꯥꯏꯌꯦ ꯃꯇꯝ ꯐꯪꯗꯕꯅꯅꯤ ꯈꯪꯗꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨꯁ ꯂꯩꯌꯦꯅ ꯈꯜꯂꯁꯦ ꯑꯇꯥꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯕ ꯌꯥꯏꯀꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ